haukiba that Megi that 10 da aina Kolkata da aigi journey mayam ama chatlura matungda Kolkata da akogi Taj da Oriflame presents Who's Next Influencer 2026 award si invite phangzabane adai chatlura kan ingona su yamna sudden oiba ka haitar yam surprising oiba award ama moina people choice award se ingona pirakpa ada hadi matamda aina ngasi phauta aina tawzariba thabak tawzariba career chahi taratret sida acknowledge oina northeast and east India gi smile acknowledge tawbirakpase aina award to phamu matamda aigi aibu nuksibiduna aibu ngasi phauda support tawbiraga laiba miyam punamakta yamna Tagachay habdi Mayam gi support yaudana aina ngasi leizariba adi aina ngasi tawzariba se kaisu phangbam thokte people choice award haiba award simakta bu mayam na khanbiraga mayam gi choice oirena pibirak pa award ne aduna mayam gi support mayam gi nungsiba yaudana aina ngasi phauta leiriba daga manipur gi wangba daina present tawriba mayam se mayam gi support yaudraga di amta su tawba ngamjaroi Kolkata gi hek mamang da aise Maldives ta muk mogi hotel promotion gi influencer oina kaure e adugi su aise week amarom mogi Maldives ta promotions and kenogi chachari adugi hek mamang da China gi Yunnan province ta Yunnan media na muk almost 10 days muk aise invite tawraga kaubire e sumaina Yunnan gi culture and Manipur cultural exchange gi program ama sumain tawse China gi Yunnan province se promote to bio haina India gi influencer ani khak amoina invite tawe aiga aduga son Jaipur rom dagi male Janvi na ibani chatlaga tawzarubane so mayam koiro la kanda aina Manipur yarom daida hojiki people choice award se phangakpada ingona su thamoi da su yam nungsiba phawe aduna influencer ama oiba haibase it's not mayam kai haitare follower khaki natraga fame khaki tanaba adu khatangi ohaning de hojikti YouTube da oiro adigi social media da oiro na hawariba influencer mayam ama thoglai ko sida ina haijaning badi ngaki khoi phau bagi adigi wrong information mayam sandoga phauge hana khanba nataba yamna genuine oina adigi isagi culture ade isagi root masa khangna promotion to haninge aduga yamna content sing do authentic oina leina amai mayek chumna seng habdi akoina ngasi influencer ama oina wa ama haiba haibase akoigi tung inaraiba adigi akoibu follow tawraiba mi myam duna indoine hadi influence mi se influence tawdoine duna achumba way influence to haninge